Online Manipur YouTube channel spring birba mayam pum nam pu amuk na taram nuksari han badem na maruoiba pawama be thamjage Moreh gi ma kondong lairembi kuki singna thugaikhraba matung Manipur Special Commando team na amuk nouna semjinkhre Online Manipur na Manipur Police Commando gi mafam da thamoi sengna ikai kumna bochari Moreh da leiba state force singna ima kondong lairembi khubam sengdukre lamdam asda thoklibi irang asda Moreh da leiba lamhan tu henba kuki singna mai thadokibadagi akai atoi thoktuna thakaya kanana so hanna yengsinbinaba leiruraba yamna pukning nungsiningai oina leirakhiba maitai singi yamna luba leifam ima kondong lairembi khubam asida ngasi Moreh da leiba dagi jogesh chandrana lusingduna Moreh da leiba state force singa loinaraga laisang asigi manung mapanda leiba amot akai kaya sit sengdokre hairi